ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯦꯗꯥꯏ ꯑꯃꯈꯛꯇ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯍꯥꯏꯕ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯁꯛꯍꯦꯟꯕꯤ, ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯂꯤꯆꯠ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯕꯨ ꯐꯥꯗꯨꯅ ꯆꯥꯏ, ꯍꯤꯡꯅ ꯆꯥꯏ꯫ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛꯅ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ "ꯏꯇꯥ, ꯍꯟꯗꯛ ꯑꯁꯤꯗꯤ ꯈꯨꯜ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦꯗꯣ?" "ꯍꯣꯏꯅꯦ ꯏꯇꯥ, ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯣ ꯃꯈꯣꯏꯕꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯒꯨꯝꯕ ꯑꯁꯦ ꯂꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯖꯥꯠꯂꯥ?" "ꯃꯗꯨꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏꯗ, ꯃꯔꯝꯗꯤ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯃꯈꯩꯕꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯩ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ, ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯗꯦ." "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯂꯂꯣꯟꯕ ꯅꯨꯄꯥꯈꯩ, ꯁꯥꯗꯥꯟꯕ ꯅꯨꯄꯥꯈꯩ ꯍꯦꯛ ꯍꯦꯛ ꯆꯠꯄꯅꯤ꯫ ꯆꯠꯄ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯪꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯁꯣꯝꯒꯤ ꯆꯤꯡꯂꯣꯝꯗ ꯆꯠꯇꯕꯁꯨ ꯐꯅ ꯀꯨꯏꯔꯦ꯫ ꯏꯇꯥ, ꯑꯩꯈꯣいꯑꯅꯤ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯁꯦ, ꯇꯥꯏꯕꯪ ꯃꯤ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯂꯨꯁꯦ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯁꯥ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ." "ꯑꯣ, ꯆꯥꯅꯤꯡꯂꯤꯕꯁꯦ ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯤ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ꯫ ꯃꯈꯣꯏꯒꯤ ꯁꯥꯗꯣꯡꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯏꯗꯨꯁꯨ ꯊꯛꯄ ꯍꯥꯎꯕꯅꯤ." "ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤꯇ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ, ꯇꯨꯃꯤꯟꯅ ꯆꯠꯈꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥꯜꯊꯣꯡꯗ ꯌꯦꯡꯕꯗꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯏ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯕ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯐꯝ ꯈꯥꯏꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯉꯥꯏꯅꯔꯝꯃꯤ, ꯈꯔ ꯑꯃꯅ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝ ꯆꯤꯡ ꯇꯝꯅ ꯂꯥꯛꯄ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯍꯤꯡꯆꯥꯕꯤ ꯑꯅꯤ, ꯅꯈꯣꯏ ꯆꯤꯡꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ?" ꯍꯥꯟꯅ ꯆꯠꯂꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ." "ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝꯗ ꯅꯪ ꯏꯟꯅꯔꯛꯀꯅꯨ." "ꯑꯩꯗꯤ ꯏꯟꯅꯔꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯈꯣꯏ ꯅꯊꯟꯇ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯑꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗꯗꯤꯅꯦ ꯇꯥꯏꯕꯪ ꯃꯤꯅ ꯍꯦꯛꯇ ꯆꯠꯄꯅꯤ, ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤ ꯆꯥꯅꯤꯡꯉꯤ." "ꯃꯁꯤꯒꯤ ꯃꯊꯤꯕꯣꯡ ꯂꯥꯎꯕꯤ ꯍꯤꯡꯆꯥꯕꯤ ꯁꯛꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯌꯥꯝ ꯏꯟꯅꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯆꯤꯡ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ "ꯏꯇꯥ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦꯗ, ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ, ꯁꯥꯃꯤꯟ ꯀꯩꯁꯨ ꯐꯪꯗꯦꯕ." "ꯁꯣꯝꯒꯤ ꯃꯥꯏꯀꯩ ꯑꯁꯤꯃꯁꯨ ꯂꯩꯇ꯭ꯔꯦ, ꯑꯁꯣꯝꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ." "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ." ꯀꯣꯟꯅ ꯂꯥꯛꯄꯤ ꯂꯩꯁꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯁꯛꯊꯤꯕꯤ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯆꯠꯂꯒꯦ, ꯑꯗꯨꯒ ꯅꯪꯅ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯆꯠꯂꯨ꯫ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯅꯆꯤꯟꯖꯥꯛ ꯊꯤꯖꯧ, ꯅꯆꯤꯟꯖꯥꯛ ꯊꯤꯕꯗꯅꯦ ꯃꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯏꯀꯥꯏꯔꯝꯃꯣꯏꯅꯦ, ꯁꯛꯊꯤꯕꯤꯅꯤꯅ." "ꯐꯔꯦ ꯀꯩꯅꯣ, ꯑꯩꯁꯨ ꯏꯈꯣꯡ ꯏꯈꯨꯠ ꯄꯥꯜꯂꯤ, ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕꯤꯔꯣꯏ, ꯅꯣꯏꯗ ꯆꯠꯄꯤꯈ꯭ꯔꯣ, ꯑꯩ ꯏꯊꯟꯇ ꯇꯥꯏꯕꯪ ꯃꯤ ꯊꯤꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯊꯟꯇ ꯃꯈꯥ ꯑꯣꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ, ꯆꯠꯅ ꯆꯠꯅ ꯇꯥꯏꯕꯪ ꯃꯤ ꯂꯩꯕ꯭ꯔꯥ ꯎꯕ ꯍꯥꯏꯅꯁꯨ ꯌꯦꯡꯂꯝꯃꯤ꯫ "ꯏꯇꯥ, ꯐꯅ ꯌꯥꯝꯅꯗꯤ ꯆꯠꯊꯣꯔꯛꯂꯦ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯗꯤ ꯊꯦꯡꯅꯗꯦꯗ." "ꯍꯣꯏꯅꯦ ꯏꯇꯥ, ꯆꯤꯟꯖꯥꯛ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯔꯦ ꯏꯁꯥꯁꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤꯔꯥ?" "ꯄꯣꯊꯥꯔꯒꯨꯝꯁꯤ, ꯃꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ." "ꯂꯥꯛꯑꯣ ꯍꯜꯂꯁꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫
Matam asida makhoi anina makharomda yengthoklupa matamda ngasai makhoina saktibi haina haikiba hingchabi leisabi aduna taibangmi amagi makhongda paiduna soro soro chingduna lakliba adubu urami. Madu ubada makhoi anina hainai. Ita adagi saktibi ta sina chingduna puraisibu taibangmi natabrane onthokna mankreda. Asidi tasengna taibangmi nina ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯥ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯗꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕꯤ ꯁꯛꯊꯤꯕꯤ ꯃꯍꯥꯛꯅꯗꯤ ꯐꯪꯏ ꯂꯥꯏꯕꯛ ꯑꯁꯦ ꯃꯍꯥꯛꯅ ꯍꯦꯟꯅ ꯐꯕ ꯖꯥꯠꯅꯤꯗ ꯉꯥꯏꯈꯣ ꯏꯇꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯐꯥꯔꯛꯂꯤꯕ ꯃꯤ ꯑꯁꯦ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯁꯤ ꯑꯩꯗꯤ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯥꯠꯇꯣ ꯇꯧꯗꯨꯅ ꯁꯛꯊꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯐꯥꯔꯛꯂꯤꯕ ꯃꯤ ꯑꯁꯤꯕꯨꯅꯦ ꯊꯦꯝꯅꯧꯗꯨꯅ ꯆꯥꯊꯣꯛꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯛꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯏꯇꯥ ꯐꯖꯕꯤ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯝ ꯌꯥꯏꯅ ꯁꯛꯊꯤꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯅꯥꯛꯇꯒ ꯆꯪꯕꯤꯔꯛꯀꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯁꯦ ꯁꯥꯎꯅꯣꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝꯐꯥꯒꯤ ꯇꯧꯕꯅꯤ ꯁꯦ ꯁꯥꯎꯒꯅꯣꯕ ꯅꯪꯅ ꯁꯥꯎꯕꯁꯦ ꯅꯪꯒꯤ ꯐꯖꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ ꯑꯩꯕꯨ ꯐꯖꯕ꯭ꯔꯅꯦ ꯌꯥꯝ ꯐꯖꯩ ꯅꯪꯅ ꯐꯖꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯩ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯒꯦ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯥ ꯆꯥꯕ ꯂꯩꯁꯥꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯒꯠꯄꯤꯕ ꯑꯁꯤꯗ ꯁꯛꯊꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯁꯦ ꯇꯁꯦꯡꯅ ꯐꯗꯤ ꯐꯖꯩꯀꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯂꯛꯅꯕꯗꯣ ꯃꯗꯨꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯌꯦꯡꯈꯩꯗꯤ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯔꯣꯏꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯨꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯃꯤ ꯑꯃꯠꯇ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯂꯛꯇꯦ ꯑꯗꯨꯅ ꯏꯇꯥ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯖꯤꯛꯇ ꯆꯥꯖꯒꯦ ꯆꯥꯎꯋꯣ ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯨꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥ ꯐꯖꯕꯤ ꯅꯪꯅ ꯐꯥꯔꯛꯂꯤꯕ ꯃꯤ ꯑꯁꯦ ꯑꯥ ꯈꯨꯜꯂꯣꯝꯗ ꯄꯨꯁꯤꯜꯂꯕꯗꯤ ꯊꯦꯡꯅꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯒꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯆꯥꯕ ꯐꯪꯍꯧꯔꯔꯣꯏ ꯃꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤꯅ ꯂꯣꯏꯅ ꯆꯥꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯆꯥꯔꯁꯤ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪꯃꯤꯒꯤ ꯍꯛꯆꯥꯡ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯐꯛꯇꯨꯅ ꯆꯥꯔꯝꯃꯤ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤꯗꯅꯤ ꯆꯥꯔꯤꯕ ꯃꯈꯩ ꯄꯦꯟꯗ꯭ꯔꯤꯕꯁꯦ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏ ꯑꯁꯤꯁꯨ ꯈꯔ ꯊꯛꯈꯤꯒꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯛꯏ ꯁꯛꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯆꯥꯗꯨꯕꯨ ꯀꯔꯤꯅꯣ ꯇꯞꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯐꯨꯜꯂꯒ ꯁꯤꯕ ꯇꯥꯔꯦ ꯐꯨꯜꯂꯨꯏꯌꯦ ꯀꯩꯁꯨ ꯐꯨꯜꯂꯣꯏ ꯑꯁꯨꯛ ꯍꯥꯎꯕꯁꯤꯕꯨ ꯆꯥꯔꯒ ꯐꯨꯟꯕ ꯍꯥꯏꯗꯨꯗꯤꯅꯦ ꯐꯨꯟꯖꯔꯁꯅꯨ ꯏꯇꯥ ꯌꯥꯝ ꯍꯥꯎꯇ꯭ꯔꯅꯦ ꯍꯥꯎꯏ ꯂꯣꯏꯅ ꯆꯥꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯥꯗꯣꯡ ꯃꯈꯩ ꯂꯣꯏꯅ ꯐꯛꯇꯨꯅ ꯆꯥꯔꯝꯃꯤ ꯄꯨꯝꯅꯃꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯁꯛꯊꯤꯕꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕ ꯄꯤꯖꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯁꯛꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯃꯊꯤꯕꯣꯡ ꯑꯁꯤ ꯆꯥꯕ ꯃꯈꯩ ꯆꯥꯊꯣꯛꯂꯒ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯅ ꯈꯪꯒꯅꯤ ꯅꯪ ꯍꯌꯦꯡꯈꯩꯗꯤ ꯁꯨꯛꯄꯤ ꯄꯤꯖꯔꯣꯏ ꯍꯩ ꯁꯛꯊꯤꯕꯤ ꯅꯪꯅ ꯁꯛꯊꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯐꯖꯕꯤꯅꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯄꯪꯕꯁꯨ ꯌꯥꯝꯅ ꯄꯪꯉꯤ ꯅꯪꯁꯦ ꯄꯪꯉꯦ ꯈꯪꯕꯒꯤ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯅꯪꯅ ꯐꯔꯛꯄ ꯃꯤ ꯑꯁꯤꯕꯨ ꯆꯥꯊꯣꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯁꯤꯒꯤ ꯃꯈꯨꯠꯀꯤ ꯁꯔꯨ ꯃꯇꯥꯡ ꯑꯁꯤꯃꯇꯪꯒ ꯆꯨꯞꯄꯒ ꯆꯠꯈꯤꯒꯦ ꯁꯔꯨ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯏ ꯁꯔꯨ ꯃꯅꯨꯡꯗ ꯏ ꯄꯛꯄꯒꯤ ꯃꯍꯥꯎꯁꯨ ꯌꯥꯝ ꯍꯦꯜꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯔꯨ ꯑꯃꯃꯝ ꯆꯤꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ ꯁꯛꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯄꯪꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯈꯔ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯑꯅꯤ
Nakhoi di taibang mi gi maru ga chaina. Taibang mi ama pharuba. Ada dum loina sa thoklam le. Lambi da lakpa oina saru ase asum chikpagi wan. Nakhoi su chaning labadi saru khara ta hori bani thiraga charu chong. Karigi aikhoi di nakhoi na lemlamba saru bu khunduna charu gani. Chadraba su toke. Asam na khula sida laiba mioi sing asina taibang mi bu pha duna chaduna lakpa asina matam khara amu hojin khraba matungni. Nong manumit amada chingyarum gi sadan manupa ani khak jingdagi kumtharak lami. Makhoi ani na wari sane. Aikhoi ani na lakli base phanadi lable. Mafam ase kadai waino haiba chap chana khangba ngamdre. Hoi ni da jing ase masulan thorakle. Hoida khara chalaga yengkhisi. Khul gumbasu soidana tarangani. Lao dudi masida chakhrase. Makhoi ani do asam lakpana khong lambi aduda saru polang khara ta aduna leiriba adubu urami. Itaw saru polang ni sidi. Hoine sagi sarurani masiba. Madida sagi saruna asumna to bahongna de. Aidi taibang migi sarubu male. Hoida mafam ase asomu mafamni lamhang sadan bagumba chatpada yarau sanangam kiduna sana sarak tamduna hatuna chaboirangani. Itaw thang tin phajana payugo mafam se yam chingni. Nupa ani sina sumlakpana makhoi gi mamangda nupi ama khakna chalibadu urami. Itaw asida chaliba sibu nupi natrane. Manida lamang sida kadai debu chaliba jano. Hai karanturan nganganu ko makhoi su thabuk suba chatpa urangani. Makhoi ani se masak su yam phajaini. Amukta kauraga yengsiro. Kauraga kidau shaino. Ngasi gi ahing simatang makhoi ani gi yumda yarik chagi hairani dana. Oiba yaroi da bawani ko. Mangda chaliba nupi ani dubu yengduna samjang sile. Matam asida tunglomdagi nupi gi khonjal ama taraklami. Nupa ani du tung handuna amuk yengi. Masang mataw yamna phajabi nupi ani khakna tunglomda laklibada urami. Itaw masisu phajaba nupi ni ne. Hoine da masak si yam phajai ne. Karam tawribano. Nupi sing asina masak loi phajai siba. Natraga nei daw makhoi asibu lai kaida oiraba jalo. Oiramoida taibang mirwa ngangisidi hekta kauraga yengase dudi. Mangda chatkhiba nupi ani adudi asemo haiduna tunghanduna amuk yengi. Maduda makhoi gi manakta nupi ani do leptuna leiramba du ure. Nupi mari aduna koishinduna sadan manupa ani do pharami aduga koirau laurami. Nupi sing asina asumna lauba sida nupi hingchabi khara amasu thuna makhoi gi manakta chelaklami. Aduga taibang mi ani adubu thangba yaurami. Leisabi hingchabi sing adu koirau lauduna harau nungaiba phongdoklami. Sadan manupa ani adudi makhoi gi mataw aduda pakhatpana loirami. Makhoi asi taibang mi natte hingchabi ni haiba khanglaklami. Hingchabi nupi sing aduna makhoi gi khuladu hek yobaga khuladuda leiba mioi singbu kauthokduna chong phanduna tawrami. Aduga taibang mi ani adubu makhut khujina thinduna machet phaktuna yelami. Sese sina nangi saru aduga ne sina nangi. Sidi yamde kharaga hapo. Hey adu hana jakho amuko naroi. Taibang mi adugi hakjang aduna makhoi khunja pumbadu yena duna charami. Matam kharagi matungmi konung ama khaktani Rajkumar amana mahaki mapa ningthobu yengduna asumna hai. Ipa ningtho ngasidi nacha aina wafam amata haijage. Nacha aidi pisak piklingai dagi hauna atopa leibakta leiruduna mahai masing tamluido. Aduna lepak asigi lamitumit so amata khangde. Numi kharani di lepak ase koirugi. Phare nangna lamtu khangninglabani ipa na su yari. Chalo adugo ipa na nangi damo manai nupa khara pige. Makhoi bu dolai thanghanduna nangna tongduna chalo. Makhoi ga punna chatmino. Masina ne kudong thiba matang yaurakpada saphaba oigani. Hoi pantho ipa ge yaba yathang su phanglabani na nacha ai chananaba thawrang jarukhige. Asi haiduna Rajkumar thoktuna mahaki kada changduna mapot machai loisilami. Mathangi numitani numit asigi ayuki matamda Rajkumar asi mahaki manai single loinana dolai tongduna konungda thokpa haurami.
ꯔꯥꯖꯀꯨꯃꯥꯔꯅ ꯗꯣꯂꯥꯏ ꯊꯥꯡꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯗꯥꯏꯔꯦꯝꯁꯥ, ꯔꯥꯖꯀꯨꯃꯥꯔ ꯑꯩꯗꯤ ꯆꯤꯡꯒꯤ ꯂꯝꯗ ꯆꯠꯄ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯪꯕ ꯆꯤꯡꯒꯤ ꯂꯝꯗ ꯑꯣꯏꯅ ꯆꯠꯂꯨ꯫ ꯐꯒꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏ ꯆꯠꯆꯒꯦ꯫ ꯗꯣꯂꯥꯏ ꯊꯥꯡꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯆꯤꯡꯒꯤ ꯂꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯆꯤꯡꯒꯤ ꯂꯝ ꯑꯃꯗ ꯌꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯕꯗ ꯃꯆꯥ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯗꯣꯂꯥꯏ ꯊꯥꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯔꯦꯛꯂꯁꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯁꯤ꯫ ꯅꯈꯣꯏꯁꯨ ꯋꯥꯔꯝꯂꯒꯅꯤ, ꯇꯨꯝꯅꯔꯨꯔꯣ꯫ ꯑꯍꯤꯡ ꯑꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯆꯤꯡꯌꯥꯒꯤ ꯂꯝꯁꯤꯡ ꯑꯃꯗꯤ ꯆꯤꯡꯂꯣꯟ ꯑꯃ ꯑꯅꯤ ꯐꯥꯎꯕ ꯂꯥꯟꯊꯣꯛꯂꯛꯂꯦ꯫ ꯑꯔꯩꯕ ꯈꯨꯜꯁꯤꯡ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯤꯡ ꯑꯃꯈꯛ ꯂꯥꯟꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯊꯔꯛꯄꯗ ꯈꯨꯜ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯅꯥꯏꯁꯥ, ꯑꯥꯗꯁꯨ ꯈꯨꯜ ꯑꯃ ꯂꯩꯔꯦꯅꯦꯍꯦ꯫ ꯃꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤ꯫ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤ ꯌꯧꯅꯅꯕ ꯆꯠꯁꯤ꯫ ꯐꯒꯅꯤ, ꯆꯠꯆꯒꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗꯅ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯕꯨ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯅ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯇꯣꯈꯥꯏꯅ ꯇꯥꯍꯜꯂꯤ꯫ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤꯁꯨ ꯍꯥꯏꯕꯤ꯫ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯈꯤ꯫ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯑꯣꯏꯅ ꯆꯥꯔꯈꯤ꯫ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯇꯥꯏꯕꯪꯃꯤꯒꯤ ꯃꯈꯣꯜ ꯈꯔ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯩꯁ, ꯇꯥꯏꯕꯪꯃꯤꯒꯤ ꯃꯈꯣꯜꯅꯤꯅ꯫ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪꯃꯤ ꯑꯁꯦ ꯐꯥꯔꯒ ꯑꯩ ꯏꯊꯟꯇ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ꯫ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯄꯤꯖꯔꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯌꯥꯝ ꯑꯃ ꯀꯨꯝꯊꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯌꯥ, ꯑꯁꯤꯗꯤ ꯃꯤ ꯌꯥꯝꯃꯤꯍꯦ꯫ ꯑꯩ ꯏꯊꯟꯇꯅ ꯂꯣꯏꯅ ꯐꯥꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯈꯨꯜ ꯇꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯈꯤꯒꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯜ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯑꯗꯨꯛ ꯍꯧꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯅ? ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯃꯀꯣꯛ ꯕꯦꯔꯥ ꯇꯧꯕꯅꯤ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏꯗꯨꯕꯣ? ꯃꯍꯥꯛꯅ ꯄꯥꯎ ꯇꯝꯃꯤ, ꯑꯁꯤꯒꯤ ꯆꯤꯡꯊꯛ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯨꯝꯊꯍꯧꯔꯛꯂꯤ꯫ ꯑꯩ ꯏꯊꯟꯇꯅ ꯐꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯈꯣꯏꯗ ꯄꯥꯎ ꯑꯁꯤ ꯇꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯣ? ꯑꯆꯨꯝꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣই ꯄꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯩꯁꯤꯀꯣ꯫ ꯃꯈꯣꯏ ꯄꯨꯝꯕꯕꯨ ꯂꯧꯅꯝ ꯂꯥꯡꯊꯥꯛꯇꯨꯅ ꯐꯥꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯈꯔꯅ ꯂꯝꯍꯥꯡ ꯑꯁꯣꯝꯗ ꯆꯠꯂꯨ꯫ ꯑꯗꯨꯒꯅꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯁꯤꯟꯅꯧ꯫ ꯃꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯈꯔꯅ ꯌꯨꯝꯒꯤ ꯃꯄꯥꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯁꯥꯗꯨꯅ ꯂꯩꯌꯨ꯫ ꯅꯈꯣꯏ ꯈꯔꯅꯅꯦ ꯏꯃꯨꯡꯗ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝ ꯂꯩꯅꯅꯕ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯀꯦ ꯁꯦꯝꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯗꯣꯂꯥꯏ ꯃꯊꯛꯇꯒꯤ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯄꯅ ꯆꯤꯡꯈꯥ ꯑꯁꯤ ꯌꯧꯔꯦ꯫ ꯆꯤꯡꯈꯥ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯅꯅꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯁꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯈꯨꯜ ꯑꯁꯤꯗ ꯌꯥꯔꯦꯛꯈ꯭ꯔꯁꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯁꯤ꯫ ꯗꯣꯂꯥꯏ ꯊꯥꯡꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯁꯣꯡꯂꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯩꯃꯥꯏ ꯃꯈꯥꯗ ꯁꯔꯨ ꯄꯣꯂꯥꯡ ꯈꯔꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯗꯣꯂꯥꯏ ꯊꯥꯡꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯔꯨ ꯄꯣꯂꯥꯡꯅꯤꯅ ꯃꯁꯤꯗꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯥ ꯉꯥꯒꯤ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯈꯨꯜ ꯑꯁꯤ ꯌꯧꯅꯅꯕ ꯆꯨꯝꯗꯤꯡ ꯆꯠꯈ꯭ꯔꯣ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯔꯒ ꯑꯃꯨꯛ ꯂꯥꯛꯄꯒ ꯅꯨꯄꯤ 3-4ꯅ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥ ꯅꯨꯄꯤ ꯈꯔ ꯂꯩꯔꯤꯍꯦ꯫
ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯑꯗꯨ ꯂꯥꯛꯂꯦ ꯏꯅꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯃꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯅꯔꯛꯂꯦꯅꯦꯍꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯏꯅꯍꯟꯁꯤ꯫ ꯂꯥꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯁꯦ 10ꯗꯤ ꯍꯦꯜꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯥꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ ꯐꯅꯌꯥꯝꯗꯤ ꯑꯍꯥꯎꯕ ꯃꯤꯁꯥ ꯆꯥꯕ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯇꯥ ꯐꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯡꯗ ꯈꯔ ꯂꯥꯞꯂꯞꯅ ꯆꯠꯂꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯏꯅꯕꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯦ꯫ ꯅꯨꯄꯤ ꯈꯔꯅ ꯆꯠꯄ ꯌꯥꯎ ꯊꯕꯛ ꯁꯨꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯜꯂꯤ, ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯀꯌꯥꯗ ꯁꯨꯕꯅꯣꯃ ꯀꯜꯂꯤꯕꯅꯣ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯅꯍꯥ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯉꯥꯛꯇ ꯇꯧꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯑꯁꯦ ꯑꯇꯥꯡꯕꯅꯤ꯫ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯦ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯍꯪꯉꯤ, ꯕꯦꯃꯥ, ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯑꯁꯦ ꯀꯔꯝꯕ ꯑꯣꯏꯒꯗꯕꯅꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯇꯥꯛꯏ, ꯏꯕꯨꯡ, ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯈꯔ ꯋꯥꯡꯅ ꯁꯥꯕ ꯌꯨꯝ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯔꯝꯂꯣꯏ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯁꯨ ꯈꯨꯜꯂꯥꯛꯄꯤ ꯑꯣꯏꯔꯕꯁꯨ ꯌꯥꯏꯗ꯫ ꯈꯨꯜꯂꯥꯛꯄꯤꯁꯨ ꯂꯩꯔꯝꯂꯣꯏꯌꯦ꯫ ꯑꯦ, ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ? ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯁꯤꯡ, ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯄꯨꯝꯅꯃꯛ ꯊꯕꯛ ꯑꯃꯒꯤ ꯈꯨꯜ ꯑꯃꯗ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯈꯔꯈꯛ ꯑꯁꯤꯗꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯈꯨꯜꯂꯥꯛꯄꯒ ꯎꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯆꯪꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯇꯥ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯝꯃꯤ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯃꯐꯝ ꯑꯁꯣꯝꯗ ꯂꯝ ꯌꯦꯡꯕ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯂꯝ ꯌꯦꯡꯕ ꯂꯥꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯌꯥꯔꯦꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯦ ꯀꯝꯗꯧꯕꯒꯤ ꯌꯦꯡꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯑꯍꯜꯁꯤꯡ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯊꯧꯒꯜꯖꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯏꯕꯨꯡꯁꯤꯡꯒꯤ ꯌꯥꯔꯦꯛꯅꯕ ꯃꯐꯝ ꯁꯦꯝꯖꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯅꯕꯁꯨ ꯊꯧꯔꯥꯡꯖꯒꯦ꯫ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ, ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯕ, ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯐꯕ ꯑꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯍꯥꯟꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯝꯃꯤ, ꯃꯈꯣꯏꯁꯤꯡꯁꯦ ꯁꯔꯨ ꯁꯌꯥꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯄꯤꯖꯔꯁꯤ, ꯑꯗꯨꯒ ꯀꯥ ꯑꯃꯃꯝꯗ ꯇꯣꯉꯥꯟꯅ ꯇꯨꯝꯍꯜꯂꯁꯤ꯫ ꯍꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯁꯤ꯫ ꯍꯤꯡꯆꯥꯕꯤ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯄꯥꯝꯂꯝꯃꯤ, ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯦ꯫ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯁꯦ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯄꯨꯗꯤ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯂꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯆꯜꯁꯤꯡ, ꯅꯈꯣꯏꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜ ꯑꯁꯦ ꯌꯥꯝꯅ ꯍꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯆꯥꯈꯤꯗ꯭ꯔꯤ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯔꯤ ꯊꯣꯡꯕꯅꯣ? ꯂꯩꯁꯥꯕꯤ ꯑꯃꯅ ꯈꯨꯝꯃꯤ, ꯏꯕꯨꯡ, ꯆꯤꯡꯁꯤꯗ ꯐꯥꯕ ꯑꯍꯥꯎꯕ ꯁꯥꯒꯤ ꯁꯔꯨ ꯊꯣꯡꯕꯅꯤ꯫ ꯁꯔꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯊꯟꯅ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯤꯟꯕꯤꯕ ꯀꯥ ꯑꯃꯃꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯇꯨꯝꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯐꯥꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏ, ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯉꯥꯛꯇ ꯅꯠꯇꯕ꯭ꯔꯥ? ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯍꯤꯡꯆꯥꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯁꯒꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯤꯕꯗ ꯐꯪꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯀꯔꯝꯕ ꯀꯥꯗ ꯂꯩꯕꯖꯥꯠꯅꯣ? ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯁꯦ ꯆꯥꯕ ꯂꯣꯏꯅ ꯍꯧꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨꯁꯨ ꯆꯥꯊꯣꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫
ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅ ꯀꯥ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯆꯥꯕ ꯍꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏ, "ꯍꯦ, ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯣꯛꯄꯅꯣ? ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ, ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯈꯣ!" ꯔꯥꯖꯀꯨꯃꯥꯔꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯔꯒꯅꯤ, ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ, ꯆꯠꯈ꯭ꯔꯣ ꯅꯍꯥꯛ!" ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕ ꯑꯁꯤ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯇꯥꯔꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯈꯔ ꯑꯃꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯌꯥꯎꯁꯤꯜꯂꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯂꯩꯁꯥꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯈꯠꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯇ ꯍꯥꯠꯅꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯠꯇ ꯍꯤꯡꯅ ꯂꯩꯈꯤꯗꯦ, ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫